Pulista Kokomi, Churasanpurda ngamdraga, Imfalda kanading singano, kuki sing na namna kundari ba Churasanpur gumba maphamda na, karisu tawba ngamdraga, Imfalda na police personnel sing na, akan na ring singlibasi tawganuhay na, Kokomi na section wafam thamkray. Lamfel fata layba Kokomi gi office ta paumi singa unabada, Kokomi gi coordinator, Zitendra Ningomba na high, state asida Churasanpur, More, Kangpokpi amasung, Imfalda sathariba manadaba thawong sing asina, laingak ani thokpagi mawong ure, Rule of law lay haiba laybak Churasanpur de kadai da satkrabage laingang na sathariba thawong asi condemn tawwe mahiroi ani kuki militant sing na mihathi na hatpagi photo social media da viral oirakbadage tongan ba school singi mahiroi sing na mara layba sing chairak piyo achumba putho uhaiba khongjang sangsin bada police na atamna na tear gas kapsin ba rubber bullet kapsin basi karamba lainga ki thawong no Imphal da laingang na thawna fariba sigum Churasanpur da ngamdriba karigino taseng nangamdre haidagadi miyam da sinabiro miyam na tawba yaba thabak sing tawrage mahang na makata na hai mahiroi anigi case ase CBI da sinakre haibase ngahan khakta makhangle masida CBI na case asigi matangda kadai fawba yauna kari thabak paikhatlabage kuki nupi anigi viral video gi matangda de CM fawba yauna akanba kholaw lauduna mara leiba sing sairak pigani haina khongjang changsen khibane adubu mahiroi anigi matang asida Manipur lengang na kari yanglaga leiribage Mara laybasing hogjig phawba fagatana layribasi akanba mawongda condemn tawwe loinana kuki militant sing na mahiroi ani minungsi laytana hatpa si amna miki thigi thabak ne chenaribasing miyam khangna faduna sairak pigadabane hiram asigi matangda Kokomi na yasinaba purak loi miphata sing asi athubada laingakna fagatgadabane irang asigi matangda Churasanpur da phongna nongmai paiduna satpa amade yum mai thabana singba thawong kayage khudam sangdam mapung phana layrabasu ngasi phawba kana phagat pa leidabagi haikhe mahiroi lup taruk na police ki ka hen balichat condemn tawkhre July taruk tagi mahiroi ani mangki badage mari makhong khangdana leiringai chairakta makhoi ani gi faraga halamdai gi amade hatlaba matungda siduna tabagi photo ngahan social media da viral oirak badage mahiroi singna khongjang changsin bada police na ka hen ba thawong sathagi badu mahiroi lup taruk na kan ba mawong da condemn tawwe Manipuri Student Federation ki office ta paumi singa unabada mahiroi lup taruki coordinator laisang them lamyan bana haikhe ngarang mahiroi singna mihathi na hatpi kiba mihat pasing fabiyo achumba puthokuna sairak piyu haina khongjang changsin ki baduda chathaki ba thawong sing adu kuki terrorist sing da satharam labade thagat lamgadaba nei numit asida senaba masung mara leiba sing sibagi sairak piyu lo chana ba leibak ni haibadu khangal lo